Hauzik New Delhi da Ladiba Chief Minister N. Biren Nangarang Numidang BJP ki National General Secretary Oriba B.L. Santosh ka Mahaki Office cha Unaduna Hiram Kayagi matangda wa Tanakhre hairi. Pung amarom chupna Unaduna wari sanakiba aduda state asigi oina party ki mapangal kathanna ba amadi lakadoriba local body ki mikhal gi matang da sukupna khanaki hairi. Chief Minister N. Biren ngasi Imphal da halakna ba yai hairi. Panbayabadi ngarang ayuk Chief Minister N. Birena, Union Minister of Law, Kiren Rijijuga Mahaki Office ta Unakre. Chief Minister gi Maikadegi Union Minister da Lengyan Fi amasung Buke Kudel Tamkibaga loinana Manipuri yauna awang nompoki state singda hauzik thengnari ba issue sing amadi nauna paikhalakadaba thabak thoram sing gi matangda wa khanakre. CM gi Maikadegi state asida loga mari lainaba thabak thoram sing hena khumang sausin bangamnaba Awat apa kaya lairibasing adu sugaina khanghan khibaga loinana mention binaba wafamsu thamkhre hari.